ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅꯅ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈꯤꯕ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 13 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯗ ꯋꯥꯐꯝ ꯈꯔꯗꯪ ꯍꯥꯏꯖꯍꯧꯒꯤ꯫ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤ ꯃꯩ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤ ꯔꯦꯀꯣꯔꯠ ꯂꯧꯅꯕ ꯃꯩ ꯂꯩꯇꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯋꯥꯔꯤ ꯂꯦꯞꯆꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯩꯁꯨ ꯂꯥꯛꯂꯕꯅꯤꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯅꯅꯕ ꯍꯣꯠꯅꯖꯒꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 13 ꯁꯨꯕ ꯇꯥꯡꯀꯛ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯊꯣꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄꯗꯒꯤꯗꯤ ꯁꯣꯝꯗ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯌꯣꯏꯃꯣꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯀꯣꯏꯕꯗ ꯑꯃꯨꯕ ꯂꯩꯆꯤꯟꯒꯨꯝꯅ ꯃꯝꯁꯤꯜꯂꯛꯂꯝꯕꯗꯣ ꯂꯣꯏꯅꯃꯛ ꯖꯔ ꯖꯔ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯣꯡꯊꯣꯟꯅ ꯑꯃꯨꯕ ꯂꯥꯏ ꯑꯗꯨꯕు ꯀꯧꯊꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯃꯝꯕꯒꯤ ꯂꯥꯏ ꯑꯗꯨꯕꯨ ꯀꯧꯊꯣꯔꯛꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯝꯕꯒꯤ ꯂꯥꯏ ꯑꯗꯣ ꯀꯧꯊꯣꯔꯛꯄꯗꯒꯤꯗꯤ ꯅꯣꯡꯊꯣꯟꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒꯗꯤ ꯑꯃꯝꯕꯒꯤ ꯂꯥꯏꯅꯁꯨ ꯈꯪꯂꯤ ꯅꯣꯡꯊꯣꯟꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯊꯣꯟꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯅꯣꯡꯊꯣꯟꯒꯤ ꯃꯊꯛꯇ ꯅꯟꯁꯤꯜꯂꯤꯕ ꯅꯨꯡꯁꯤꯡ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯐꯗꯤꯕꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯑꯀꯟꯕ ꯅꯣꯡꯂꯩꯒꯤ ꯁꯥꯑꯣꯝ ꯑꯃꯅ ꯄꯨꯝꯅꯃꯛ ꯍꯨꯝꯗꯣꯛꯇꯨꯅ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯍꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯡ ꯑꯗꯨꯁꯨ ꯄꯨꯡꯇꯣꯏ ꯇꯣꯏꯅ ꯄꯣꯛꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯁꯣꯝꯗ ꯑꯉꯧꯁꯅꯥ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯀꯥꯏꯕꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯄ ꯑꯃꯗꯤ ꯅꯥꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯉꯧꯁꯅꯥ ꯃꯃꯥꯏ ꯑꯗꯣ ꯂꯩꯃꯥꯏꯗ ꯅꯟꯊꯗꯨꯅ ꯍꯥꯏꯕꯗꯤ ꯈꯨꯗꯨꯝ ꯀꯨꯜꯂꯒ ꯃꯀꯣꯛ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯁꯨꯖꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯌꯣꯏꯃꯣꯟꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯛꯄꯒꯨꯝ ꯅꯥꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯒ ꯁꯦꯂꯨꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯅꯍꯥꯛ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯣ? ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯊꯧꯔꯕ ꯊꯥꯡ ꯑꯗꯨꯅ 5ꯔꯛ 6ꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯦꯜꯂꯨꯅꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯁꯦꯂꯨꯡꯕ ꯊꯥꯡ ꯑꯗꯣ ꯁꯠ ꯄꯥꯏꯈꯠꯇꯨꯅ ꯌꯣꯏꯃꯣꯟꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯁꯠ ꯁꯠ ꯂꯦꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯝꯂꯕ ꯏ ꯃꯌꯥꯝ ꯑꯃ ꯍꯩꯊꯔꯛꯂꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯏ ꯑꯗꯨꯒꯤ ꯃꯆꯨꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯃꯩꯇꯥꯟ ꯅꯩꯈꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯊꯥꯔꯛꯂꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯁꯦꯂꯨꯡꯕ ꯉꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯖꯥꯃꯛꯅ ꯑꯗꯨꯝꯅ ꯆꯤꯡꯊꯦꯔꯛꯄ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯦꯂꯨꯡꯕ ꯃꯊꯃꯣꯏꯗ ꯈꯜꯂꯤ, ꯍꯧꯖꯤꯛꯇꯤ ꯅꯣꯡꯊꯣꯟꯒ ꯄꯥꯟꯅꯅꯕ ꯀꯅꯥꯁꯨ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯣꯏꯃꯣꯟꯅ ꯁꯦꯂꯨꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏ, ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯛꯂꯤꯕꯁꯤ ꯐꯅꯅꯕ ꯀꯔꯤꯅꯣ ꯈꯔ ꯇꯧꯒꯦ ꯍꯥꯏꯗ꯭ꯔꯒ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯁꯦꯂꯨꯡꯕ ꯇꯧꯐꯝ ꯈꯪꯗꯦ꯫ ꯏ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯈꯪꯅꯅꯕ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯍꯩꯅꯧ ꯃꯅꯥ ꯑꯃꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯑꯁꯣꯛꯄꯤꯁꯤꯡ ꯑꯗꯨꯗ ꯇꯞ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯃꯗꯨꯕꯨ ꯐꯤ ꯑꯃꯅ ꯌꯦꯠꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯣꯏꯃꯣꯟ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯈꯪꯒꯅꯤꯗꯅ ꯑꯩꯅ ꯊꯥꯈꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ ꯂꯪꯊꯣꯔꯛꯄ꯫ ꯃꯍꯥꯛꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅ ꯑꯃꯝꯕꯒꯤ ꯂꯥꯏꯕꯨ ꯀꯧꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯉꯁꯤꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯛꯅꯗꯨꯅ ꯍꯥꯠꯄꯒꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯍꯥꯏ ꯁꯦꯂꯨꯡꯕ, ꯑꯣꯖꯥ, ꯅꯪ ꯀꯔꯤꯃꯇ ꯋꯥꯒꯅꯨꯀꯣ꯫ ꯍꯌꯦꯡꯗꯤ ꯑꯩꯅ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯗꯨꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯁꯤ ꯑꯉꯥꯡꯅꯤ, ꯁꯦꯕꯣꯛꯅꯤ, ꯁꯥꯇ꯭ꯔꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯈꯔ ꯂꯥꯏꯊꯣꯛꯂꯨꯔꯦ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯋꯥꯕ ꯅꯪꯂꯤꯕꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕꯅ, ꯑꯣꯖꯥ, ꯑꯩꯗꯤ ꯀꯔꯤꯃꯇ ꯑꯩꯉꯣꯟꯗ ꯆꯩꯅꯥ ꯐꯪꯖꯗꯦ, ꯋꯥꯁꯨ ꯋꯥꯗꯦ, ꯑꯣꯖꯥꯗꯤ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯣꯏꯃꯣꯟꯅ, ꯍꯥꯏ ꯑꯄꯪꯕ, ꯅꯍꯥꯛꯁꯤꯕꯨ ꯀꯔꯝꯃꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣꯅꯦ? ꯅꯍꯥꯛꯁꯨ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯣꯖꯥ ꯑꯃꯅꯤ꯫ ꯑꯉꯧ ꯁꯅꯥꯗ ꯇꯝꯕ ꯌꯥꯕ ꯇꯝꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤꯗ ꯂꯥꯛꯇꯨꯅ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯇꯝꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯍꯥꯛꯀꯤ ꯅꯍꯩ ꯑꯩꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯉꯁꯤꯗꯤ ꯏꯄꯪ ꯄꯪꯁꯤꯟꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯋꯥꯅꯤ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯄꯥꯈꯠꯂꯕ ꯊꯨꯀꯠꯂꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯈꯪꯉꯛꯂꯣꯏ꯫ ꯅꯁꯥꯗꯣ ꯇꯌꯥꯡ ꯇꯁꯣꯏꯔꯛꯀꯅꯤ꯫ ꯕꯨꯙꯤ ꯂꯧꯁꯤꯡ ꯃꯥꯡꯂꯛꯇꯨꯅ ꯅꯪ ꯑꯁꯤ ꯀꯩꯗꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯅ
ꯅꯪꯒꯤ ꯍꯩꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯄꯨꯊꯣꯛꯄ ꯍꯩꯕꯗꯨꯕꯨꯅꯤ ꯑꯐꯥꯎꯕ ꯑꯍꯩꯕ ꯑꯁꯤꯡꯕ ꯇꯧꯕ ꯉꯝꯕ ꯑꯃꯥꯏꯕ ꯑꯃ ꯍꯥꯏꯔꯤꯕꯁꯤ ꯐꯔꯦ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯉꯣꯟꯗ ꯈꯪꯉꯝꯗ꯭ꯔꯕ ꯌꯥꯝꯅ ꯀꯜꯂꯕ ꯆꯩꯅꯥꯈꯣꯜ ꯑꯃ ꯐꯪꯂꯛꯀꯅꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯅꯍꯥꯛꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯈꯥꯡꯒꯗꯕꯅꯤ ꯃꯗꯨꯕꯨ ꯐꯅꯅꯕ ꯎꯄꯥꯏ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯎꯄꯥꯏꯁꯤꯡ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯅꯍꯥꯛꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯗꯨꯕꯨ ꯆꯩꯅꯥꯈꯣꯜ ꯑꯗꯨꯕꯨ ꯐꯅꯅꯕ ꯎꯄꯥꯏ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯊꯣꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯆꯩꯅꯥꯈꯣꯜ ꯑꯗꯣ ꯐꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯥꯡꯈꯤꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯣꯡꯊꯣꯟꯕꯕꯨ ꯍꯥꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯈꯪꯂꯦꯀꯣ ꯑꯗꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯁꯦꯂꯨꯡꯕꯒꯤ ꯃꯁꯥ ꯑꯗꯨꯗ ꯌꯥꯝꯅ ꯈꯪꯉꯝꯗ꯭ꯔꯕ ꯆꯩꯅꯥꯈꯣꯜ ꯐꯪꯕ ꯍꯧꯔꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯊꯣꯟꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯉꯁꯥꯏ ꯌꯦꯛꯇꯨꯅ ꯊꯝꯂꯤꯕ ꯁꯦꯂꯨꯡꯕꯒꯤ ꯃꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯦꯛ ꯁꯂꯥꯏ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠ ꯏꯔꯒ ꯊꯝꯈ꯭ꯔꯤꯕ ꯑꯗꯨꯗ ꯊꯥꯡ ꯁꯨꯔꯤ ꯑꯗꯨꯅ ꯊꯤꯜꯂꯒ ꯍꯨꯠ ꯍꯨꯠ ꯂꯩꯔꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯂꯩꯔꯛꯄꯗꯨꯗ ꯁꯣꯝꯗ ꯁꯦꯂꯨꯡꯕꯗꯤ ꯃꯁꯥ ꯑꯗꯨꯗ ꯌꯥꯝꯅ ꯈꯪꯉꯝꯗ꯭ꯔꯕ ꯆꯩꯅꯥꯈꯣꯜ ꯐꯪꯕ ꯍꯧꯔꯛꯂꯤ ꯑꯁꯣꯝꯗꯅ ꯅꯣꯡꯊꯣꯟꯅ ꯆꯛ 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 ꯊꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯛꯄꯗꯒꯤꯗꯤ ꯅꯣꯡꯊꯣꯟ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯤ ꯅꯣꯡ ꯉꯥꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯁꯨ ꯄꯥꯈꯠꯄꯗꯤ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯦꯂꯨꯡꯕꯗꯣ ꯆꯩꯅꯥꯈꯣꯜ ꯃꯌꯥꯝ ꯑꯃ ꯐꯪꯂꯦ ꯍꯥꯏꯕꯁꯤ ꯅꯣꯡꯊꯣꯟꯅꯁꯨ ꯈꯪꯕꯅ ꯃꯍꯥꯛꯇꯤ ꯍꯔꯥꯎꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯌꯣꯏꯃꯣꯟꯗ ꯑꯣꯖꯥ ꯑꯩ ꯆꯩꯅꯥ ꯑꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯣꯡꯊꯣꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤ ꯊꯧꯔꯥꯡ ꯑꯗꯨꯅ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯔꯁꯤ ꯑꯩ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄ꯭ꯔꯥꯟ ꯑꯁꯤ ꯊꯥꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯐꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯂꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯣꯝꯗ ꯌꯣꯏꯃꯣꯟꯅ ꯌꯥꯗꯤ ꯈꯥꯡꯒꯗꯕꯅꯤ ꯑꯈꯥꯡ ꯀꯟꯗꯕ ꯇꯧꯒꯅꯨ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯁꯣꯝꯗꯗꯤ ꯁꯦꯂꯨꯡꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯔꯣ ꯂꯩꯃꯥꯏꯗ ꯑꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯑꯣꯖꯥ ꯅꯣꯡꯊꯣꯟꯕꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯆꯈ꯭ꯔꯁꯅꯨ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯐꯅꯅꯕ ꯑꯃꯨꯛꯀꯗꯤ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯣꯏꯃꯣꯟꯅ ꯐꯔꯦ ꯅꯍꯥꯛꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯐꯅꯅꯕꯒꯤ ꯊꯕꯛ ꯑꯩ ꯇꯧꯕꯤꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯁꯦꯂꯨꯡꯕꯒꯤ ꯃꯁꯥꯗ ꯎꯐꯨꯜ ꯋꯥꯏꯐꯨꯜꯒꯨꯝꯕ ꯈꯔ ꯆꯥꯏꯁꯤꯟꯈꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯁꯦꯂꯨꯡꯕꯗꯣ ꯇꯞꯅ ꯐꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟ ꯅꯣꯛꯂꯒ ꯃꯔꯤꯜ ꯃꯇꯥ ꯑꯁꯤꯒꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒꯁꯨ ꯁꯥꯔꯤꯅꯤ ꯐꯔꯦ ꯁꯤꯗꯒꯤꯗꯤ ꯃꯥꯕꯨ ꯑꯩꯅ ꯇꯞꯅ ꯂꯥꯛꯁꯤꯜꯂꯛꯂꯒꯗꯕꯅꯤ ꯉꯁꯤ ꯑꯁꯤ ꯑꯔꯣꯏꯕꯤ ꯊꯥꯒꯦ ꯈꯟꯗꯨꯅ ꯑꯃꯝꯕꯒꯤ ꯂꯥꯏꯕꯨ ꯊꯥꯕꯅꯤ ꯑꯗꯨꯕꯨ ꯐꯨꯖꯨ ꯃꯥꯖꯨ ꯍꯦꯛ ꯂꯣꯏꯁꯤꯟꯈꯤꯗ ꯑꯗꯨꯒ ꯀꯗꯣꯝꯗꯒꯤꯅꯣ ꯃꯐꯩ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃꯨꯛ ꯇꯧꯔꯛꯄꯒꯨꯝ ꯇꯧꯔꯤꯕꯁꯤꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯉꯧ ꯁꯅꯥꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛ ꯅꯠꯇꯅ ꯇꯧꯕꯤꯅꯕ ꯂꯩꯇꯦ ꯑꯗꯨꯒ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯍꯩꯕ ꯃꯑꯣꯡꯅꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏꯕ ꯄꯤꯈꯤꯕꯗꯨꯗ ꯂꯃꯟ ꯈꯨꯝꯂꯛꯄ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯐꯩ ꯑꯃꯕꯨ ꯑꯣꯏꯔꯦ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯑꯣꯖꯥ ꯁꯦꯂꯨꯡꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯧꯒꯟ ꯇꯧꯕ ꯇꯥꯔꯤ ꯑꯩ ꯑꯁꯤꯁꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯍꯟꯕ ꯇꯥꯔꯤ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯉꯥꯡꯅ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯑꯗꯣ ꯁꯦꯒꯥꯏꯕ ꯀꯛꯊꯠꯄ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯃꯗꯨꯕꯨ ꯈꯣꯡꯕꯥꯟꯗ ꯍꯨꯟꯇꯣꯛꯂꯝꯂꯤ ꯑꯗꯨꯒ ꯅꯣꯡꯊꯣꯟ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯍꯤꯞꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗ ꯁꯦꯂꯨꯡꯕꯗꯨꯁꯨ ꯐꯔꯛꯂꯤ ꯑꯗꯨꯅ ꯌꯣꯏꯃꯣꯟꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯐꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯉꯪꯁꯪ ꯉꯥꯡꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯆꯞꯄꯒ ꯂꯩꯈꯥꯏꯈꯤꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯌꯣꯏꯃꯣꯟꯅ ꯅꯍꯥꯛꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯇꯝ ꯈꯖꯤꯛꯇꯪ ꯈꯥꯡꯂꯝꯂꯕꯗꯤ ꯅꯣꯡ ꯉꯥꯜꯂꯛꯂꯒꯗꯕꯅꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯄꯨꯡꯂꯣꯏ ꯅꯣꯡꯊꯣꯟꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯁꯤ ꯈꯥꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯉꯝꯗꯕ ꯅꯤꯄꯥ ꯊꯣꯛꯇꯕ ꯃꯤꯗ ꯀꯣꯏꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕꯅ ꯑꯣꯖꯥꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯊꯤꯜꯂꯒ ꯆꯞꯄꯒ ꯂꯩꯈꯥꯏꯔꯛꯄꯒꯨꯝ ꯑꯩꯉꯣꯟꯗ ꯅꯥꯏ
ꯆꯩꯅꯥ ꯈꯨꯜ ꯑꯗꯨꯅ ꯉꯥꯎꯃꯟꯈꯤꯕꯅ ꯑꯩꯅ ꯊꯕꯛ ꯑꯗꯣ ꯇꯣꯛꯄꯤꯔꯣ ꯍꯥꯏꯈꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃꯨꯛ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯁꯤꯂꯨꯡꯕꯅ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯣꯏꯃꯣꯟꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯔꯝꯗꯤ ꯉꯁꯤ ꯑꯁꯤꯗ ꯅꯣꯡꯊꯣꯟ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯅꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯁꯤ꯫ ꯑꯩꯅꯁꯨ ꯍꯩꯖꯕ ꯑꯔꯨꯕ ꯂꯥꯏ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯀꯧꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯔꯁꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯀꯧꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯖꯩꯒ ꯑꯃ ꯆꯪꯏ꯫ ꯍꯥꯏꯔꯤꯕ ꯖꯩꯒ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯆꯨ ꯃꯥꯟꯅꯗꯕ ꯁꯥ 5ꯒꯤ ꯃꯉꯛ ꯀꯛꯀꯗꯕꯅꯤ꯫ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯁꯤꯂꯨꯡꯕꯅ ꯀꯔꯤ ꯃꯆꯨ ꯃꯥꯟꯅꯗꯕ ꯁꯥ 5ꯒꯤ ꯃꯉꯛ ꯀꯛꯀꯗꯕ? ꯃꯥꯅꯤ꯫ ꯐꯔꯦ, ꯃꯗꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯧꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯀꯧꯊꯣꯛꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯅꯣꯡꯊꯣꯟ ꯍꯥꯏꯕꯗꯨꯅ ꯀꯔꯤꯃꯠꯇ ꯊꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯅꯣꯡꯊꯣꯟ ꯆꯥꯝꯃ ꯂꯥꯛꯂꯕꯁꯨ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯁꯤꯔꯒꯗꯕꯅꯤ꯫ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯑꯩꯈꯣꯏꯁꯨ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯕꯅꯤꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯆꯈꯥꯏ ꯈꯣꯠꯀꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟ ꯇꯥꯁꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯣꯏꯃꯣꯟꯅ ꯁꯤꯂꯨꯡꯕꯗ ꯇꯠꯇꯅ ꯍꯥꯏꯔꯤ, ꯅꯍꯥꯛ ꯈꯔ ꯆꯦꯛꯁꯤꯜꯂꯨ꯫ ꯅꯍꯥꯛꯅ ꯆꯩꯅꯥꯈꯣꯜ ꯑꯗꯣ ꯈꯥꯡꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯅꯠꯇꯕ ꯑꯋꯥꯕ ꯈꯔꯗꯤ ꯂꯥꯛꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯉꯧꯁꯅꯥ? ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯐꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯠꯇ꯭ꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯔꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯊꯣꯟ ꯑꯃꯗꯤ ꯁꯤꯂꯨꯡꯕꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯀꯔꯤꯒꯤꯗꯃꯛ ꯅꯈꯣꯏꯅ ꯑꯁꯨꯛ ꯆꯥꯎꯕ ꯅꯝꯊꯥꯛ ꯑꯃ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯪꯅꯤꯡꯈꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯣꯡꯊꯣꯟꯅꯗꯤ ꯃꯉꯣꯟꯗ ꯈꯨꯖꯥꯏ ꯑꯗꯣ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯉꯧꯁꯅꯥ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯉꯧꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯨꯕꯅ ꯍꯦꯟꯅ ꯆꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯑꯉꯧꯁꯅꯥꯅ ꯐꯔꯦ, ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯔꯕ ꯕꯗꯅꯥꯝ ꯑꯃ ꯄꯤꯕꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯪꯒꯤ ꯃꯔꯥꯟꯁꯨ ꯅꯠꯇꯦ, ꯑꯄꯪꯕ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯍꯥꯏꯕꯗꯨ ꯀꯔꯤꯃꯠꯇ ꯊꯤꯒꯠꯇꯅ ꯑꯩꯕꯨ ꯍꯦꯛꯇꯃꯛ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯄ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯑꯣꯏꯅ ꯑꯋꯥꯕ ꯈꯔ ꯄꯤꯔꯒꯦ꯫ ꯀꯔꯤ ꯇꯧꯁꯤꯒꯦ? ꯑꯁꯨꯝꯅ ꯑꯉꯧꯁꯅꯥꯅ ꯋꯥꯈꯜ ꯈꯜꯂꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯁꯦꯂꯨꯡꯕꯒꯤ ꯄꯥꯂꯤ ꯑꯃꯨꯛ ꯇꯥꯕꯅꯤ꯫ ꯑꯗꯨꯅ ꯁꯦꯂꯨꯡꯕꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯀꯧꯊꯣꯛꯇꯨꯅ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯇꯝꯅꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯉꯧꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯦꯂꯨꯡꯕꯒꯤ ꯑꯣꯖꯥꯅ ꯍꯥꯏꯕꯗꯤ ꯁꯦꯂꯨꯡꯕꯒꯤ ꯑꯣꯖꯥ ꯌꯣꯏꯃꯣꯟꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯗꯣ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯃꯆꯨ ꯃꯥꯟꯅꯗꯕ ꯁꯥ 5ꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯊꯤꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯦꯟꯗ ꯃꯆꯨ ꯈꯔ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯌꯣꯏꯃꯣꯟꯅ ꯌꯦꯟ ꯉꯥꯛꯇꯃꯛ ꯀꯠꯄꯗꯤ ꯌꯥꯗꯦ, ꯁꯥ ꯈꯔꯁꯨ ꯌꯥꯎꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯀꯔꯤ ꯁꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯊꯥꯞꯇꯛꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁꯦꯂꯨꯡꯕꯅ ꯌꯣꯏꯃꯣꯟꯗ ꯑꯣꯖꯥ, ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯤ ꯌꯥꯎꯕ ꯌꯥꯗꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯣꯏꯃꯣꯟꯅ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ, ꯍꯧꯗꯣꯡ ꯑꯃꯨꯕꯤꯁꯤꯅꯤꯅꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ꯫ ꯃꯍꯥꯛ ꯌꯥꯎꯔꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯄꯣꯠ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯣꯖꯥ, ꯑꯥꯗ ꯂꯩꯔꯤꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯁꯤ ꯍꯦꯛꯇꯃꯛ ꯐꯥꯈ꯭ꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯣꯏꯃꯣꯟꯅꯁꯨ ꯍꯣꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯀꯣꯏꯇꯥꯟ ꯇꯥꯟꯗꯨꯅ ꯀꯧꯁꯟꯗꯨꯅ ꯐꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯇꯣꯞꯄ ꯁꯥꯁꯤꯡ ꯑꯃꯨꯛ ꯊꯤꯕ ꯂꯥꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯃꯨꯛ ꯇꯧ ꯇꯧꯔꯤꯉꯩꯗ ꯅꯨꯃꯤꯠꯇꯤ ꯑꯁꯨꯃꯛ ꯇꯥꯁꯜꯂꯛꯂꯤ꯫ ꯅꯣꯡꯊꯣꯟꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ꯫ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯉꯧꯁꯅꯥꯅꯁꯨ ꯃꯉꯣꯟꯗ ꯀꯥꯞꯁꯤꯜꯂꯛꯄ ꯑꯃꯗꯤ ꯁꯦꯂꯨꯡꯕꯅꯁꯨ ꯃꯉꯣꯟꯗ ꯀꯥꯞꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯍꯥꯛ ꯉꯥꯛꯄꯗ ꯋꯥꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯊꯣꯟꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯂꯤꯕ ꯑꯉꯧꯁꯅꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯦ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯂꯨꯡꯕꯗ ꯑꯣꯏꯅ ꯍꯟꯗꯨꯅ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯊꯣꯟ ꯊꯧꯔꯥꯡ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ
ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯌꯣꯏꯃꯣꯟ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯃꯆꯨ ꯃꯥꯟꯅꯗꯕ ꯁꯥ ꯃꯉꯥ ꯑꯗꯣ ꯑꯃꯃꯝꯇꯪ ꯄꯨꯊꯣꯛꯇꯨꯅ ꯖꯩꯒ ꯇꯧꯗꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯗ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯌꯣꯏꯃꯣꯟꯅ ꯇꯧꯔꯛꯂꯤꯕꯁꯦ ꯅꯣꯡꯊꯣꯟꯅ ꯇꯧꯔꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯖꯩꯒꯁꯦ ꯄꯔꯞ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯔꯣꯏ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯊꯕꯛ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯑꯁꯣꯝꯗꯅ ꯑꯉꯧ ꯁꯅꯥꯅ ꯁꯦꯂꯨꯡꯕꯒꯤ ꯃꯊꯛꯇ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯇꯥꯏ ꯍꯥꯏꯗꯨꯅ ꯁꯦꯂꯨꯡꯕꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯂꯨꯡꯕꯒꯤ ꯊꯋꯥꯏ ꯃꯌꯦꯜ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ ꯑꯗꯣ ꯁꯦꯂꯨꯡꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄꯒꯤꯅꯤ ꯀꯜꯂꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯍꯨꯝꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯗꯤ ꯇꯨꯝꯁꯨ ꯇꯨꯝꯗ꯭ꯔꯤ ꯋꯥꯟꯁꯨ ꯋꯥꯟꯊꯗ꯭ꯔꯤ ꯃꯍꯥꯛꯁꯨ ꯑꯆꯧꯕ ꯖꯩꯒ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯈꯜꯂꯤ ꯉꯁꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯁꯦꯂꯨꯡꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯦꯂꯨꯡꯕꯁꯦ ꯉꯥꯎꯅ ꯐꯩꯅ ꯍꯟꯊꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯌꯦꯇꯨꯝ ꯈꯔ ꯌꯨꯡꯉꯤ ꯑꯁꯨꯝꯅ ꯌꯦꯇꯨꯝꯁꯤꯡ ꯑꯗꯣ ꯌꯨꯡꯂꯒ ꯌꯦꯇꯨꯝ ꯌꯨꯡꯂꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯊꯥꯡ ꯁꯨꯔꯤ ꯑꯗꯨꯅ ꯃꯌꯦꯛ ꯈꯔ ꯏꯔꯤ ꯍꯥꯏꯔꯤꯕ ꯃꯌꯦꯛ ꯑꯗꯨꯒ ꯀꯣꯟꯅꯅ ꯌꯨꯡꯂꯤꯕ ꯌꯦꯇꯨꯝꯁꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯅ ꯌꯦꯠꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯅꯣꯡꯊꯣꯟꯅ ꯃꯈꯨꯠꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯨꯔꯒ ꯂꯩꯋꯥ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯂꯩꯃꯥꯏ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯌꯨꯡꯂꯤꯕ ꯌꯦꯇꯨꯝ ꯑꯗꯣ ꯕꯨꯔꯨ ꯄꯨꯛꯊꯈꯤ ꯌꯦꯇꯨꯝꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯄꯨꯊꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯣꯡꯊꯣꯟ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯂꯨꯗ꯭ꯔꯤ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯨꯗꯣꯝꯕꯤꯅ ꯏꯔꯒ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯏꯔꯤꯕ ꯃꯌꯦꯛ ꯑꯗꯣ ꯍꯟꯖꯤꯟ ꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯦꯂꯨꯡꯄ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯖꯩꯒ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯂꯥꯏ ꯑꯗꯣ ꯀꯧꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯁꯥꯈꯤ ꯁꯥꯕꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯑꯗꯣ ꯏꯈꯨꯏꯗꯕꯒꯨꯝ ꯇꯧꯔꯤ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯁꯦꯂꯨꯡꯕꯒꯤ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯂꯩꯃꯥꯏꯗꯒꯤ ꯀꯥꯕ ꯍꯧꯔꯛꯂꯤ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜꯁꯤꯡ ꯑꯗꯣ ꯃꯆꯤꯟ ꯇꯨꯝꯕ ꯀꯔꯤꯒꯨꯝꯕ ꯄꯠꯇꯨꯝ ꯑꯃꯃꯝ ꯑꯣꯟꯊꯣꯔꯛꯇꯨꯅ ꯁꯦꯂꯨꯡꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯊꯤꯟꯗꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯦꯂꯨꯡꯕꯗꯣ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯌꯣꯏꯃꯣꯟꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯊꯕꯛ ꯑꯁꯤ ꯍꯦꯛꯇꯃꯛ ꯍꯥꯟꯈꯤꯕ ꯑꯩꯈꯣꯏꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯥꯟꯅꯕ ꯍꯣꯠꯅꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯣꯏꯃꯣꯟꯅ ꯀꯗꯥꯏꯗꯅꯣꯗꯤ ꯈꯪꯗꯦ ꯑꯃꯗ ꯌꯦꯡꯂꯒ ꯅꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯏꯆꯥ ꯏꯅꯥꯏ ꯑꯣꯏꯔꯤꯕ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ ꯈꯨꯗꯛꯇ ꯐꯍꯟꯗꯨꯅ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯈꯣ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯃꯨꯛ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯊꯣꯛꯍꯜꯂꯨ ꯑꯗꯨꯝꯅ ꯌꯥꯊꯪ ꯇꯧꯈꯤꯕ ꯑꯗꯨꯗ ꯁꯦꯂꯨꯡꯕꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯖꯔ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯔꯤ ꯃꯥꯒꯤ ꯃꯁꯥꯗ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨꯕꯨ ꯆꯩꯅꯥꯈꯣꯜꯗꯤ ꯌꯥꯝꯅ ꯐꯪꯈꯤ ꯁꯣꯝꯗꯅ ꯅꯣꯡꯊꯣꯟꯅ ꯃꯈꯨꯕꯥꯛ ꯑꯗꯨꯗ ꯅꯣꯏꯔꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯤꯟꯖꯤꯟꯈꯤꯕ ꯌꯦꯇꯨꯝꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯗꯣꯔꯛꯂꯤ ꯌꯦꯇꯨꯝꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯗꯣꯔꯛꯄꯗꯨ ꯎꯔꯒ ꯅꯣꯡꯊꯣꯟꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯅꯁꯨ ꯈꯪꯂꯤ ꯑꯁꯣꯝꯗꯒꯤꯁꯨ ꯅꯣꯡꯊꯣꯟꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯣ ꯂꯥꯏꯍꯟ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯊꯣꯟꯗꯤ ꯁꯦꯂꯨꯡꯕ ꯃꯇꯣꯝꯇꯒ ꯀꯥꯞꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯦꯂꯨꯡꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯌꯣꯏꯃꯣꯟꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯣꯡꯊꯣꯟꯅ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯣꯡꯊꯣꯟꯁꯨ ꯌꯦꯇꯨꯝꯁꯤꯡ ꯑꯗꯨꯅ ꯐꯥꯎꯒꯠꯂꯛꯂꯕꯅꯤꯅ ꯀꯔꯤ ꯃꯈꯥ ꯇꯥꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯈꯪꯍꯧꯗꯨꯅ ꯅꯣꯡꯊꯣꯟꯒꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯀꯔꯛ ꯂꯥꯛꯁꯜꯂꯛꯏ ꯑꯗꯨꯝꯅ ꯀꯔꯛ ꯂꯥꯛꯁꯤꯜꯂꯛꯄꯗꯨꯗ ꯅꯣꯡꯊꯣꯟꯅ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯗꯨꯅ ꯌꯦꯡꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯉꯛ ꯑꯗꯣ ꯂꯥꯛꯁꯤꯜꯂꯒ ꯊꯝꯈꯤꯕꯒꯨꯝ ꯂꯦꯡꯕ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯊꯣꯟꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯇꯞꯅ ꯂꯥꯝꯃꯛꯂꯤ ꯃꯍꯥꯛꯅ ꯂꯥꯝꯃꯛꯂꯤꯕꯁꯦ ꯍꯧꯖꯤꯛ ꯂꯩꯃꯥꯏꯗ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯌꯦꯇꯨꯝ ꯑꯗꯨꯕꯨꯅꯤ
ꯑꯗꯨꯕꯨ ꯃꯉꯛꯁꯝꯗꯨꯗꯤ ꯀꯔꯛ ꯀꯔꯛ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯄꯅ ꯁꯣꯔ ꯐꯨꯟꯒꯠꯂꯛꯄꯗ ꯅꯠꯇꯅ ꯃꯈꯧꯔꯤꯗꯨꯁꯨ ꯅꯥꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯅꯣꯡꯊꯣꯟꯅ ꯌꯦꯇꯨꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯂꯥꯝꯂꯕ ꯃꯇꯨꯡꯗ ꯌꯦꯇꯨꯝ ꯑꯗꯨ ꯃꯈꯨꯠꯅ ꯐꯪꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯦꯇꯨꯝ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯌꯦꯇꯨꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯆꯛ ꯂꯥꯎꯅ ꯊꯤꯟꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯊꯤꯟꯈꯤꯕꯗꯒꯤꯗꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯂꯥꯛꯁꯜꯂꯝꯕ ꯐꯨꯟꯒꯠꯂꯝꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯍꯥꯛ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄꯗꯒꯤ ꯅꯣꯡꯊꯣꯟ ꯂꯣꯛ ꯀꯪꯈꯨ ꯈꯨꯗꯨꯅ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ ꯑꯗꯨꯕꯨ ꯀꯨꯏꯅꯒ ꯈꯥꯡꯕ ꯅꯪꯍꯧꯗꯦ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯋꯥꯡꯅ ꯍꯦꯛꯇꯃꯛ ꯊꯥꯡꯒꯠꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯥꯗꯔꯛꯄꯗ ꯅꯣꯡꯊꯣꯟꯗꯣ ꯂꯩꯃꯥꯏꯗ ꯃꯀꯣꯛ ꯑꯗꯨꯅ ꯌꯨꯡꯁꯤꯜꯂꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯇꯥꯈꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯊꯣꯟ ꯆꯩꯅꯥꯈꯣꯜꯅ ꯃꯁꯥ ꯑꯗꯨ ꯌꯣꯝꯂꯕꯅꯤ ꯃꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯊꯣꯟꯅ ꯄꯔꯞ ꯄꯔꯞ ꯁꯟ ꯁꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯂꯥꯗ ꯍꯥꯞꯂꯒ ꯊꯥꯔꯛꯂꯤꯕ ꯂꯥꯏꯁꯤꯡ ꯍꯥꯏꯕꯗꯤ ꯑꯁꯣꯝꯗꯒꯤꯁꯨ ꯁꯦꯂꯨꯡꯕꯅ ꯂꯥꯏ ꯊꯥꯔꯛꯂꯕꯗꯤ ꯉꯥꯛꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯃꯍꯥꯛꯀꯤ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯃꯩꯇꯥꯟꯁꯤꯡ ꯑꯗꯣ ꯇꯞ ꯇꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯪꯒꯟꯗ ꯃꯩꯇꯥꯟ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯌꯦꯛ ꯑꯃ ꯌꯦꯛꯂꯤ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯗꯣ ꯂꯣꯡꯊꯣꯛꯂꯒ ꯊꯝꯂꯤ ꯑꯁꯣꯝꯅ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯂꯣꯡꯊꯣꯛꯂꯒ ꯊꯝꯈꯤꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯪꯂꯒ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯂꯤ ꯑꯗꯨꯕꯨ ꯅꯣꯡꯊꯣꯟꯅꯗꯤ ꯎꯕ ꯐꯪꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗ ꯌꯣꯏꯃꯣꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯤꯁ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯍꯦ ꯃꯥꯒꯤꯁꯨ ꯉꯥꯛꯊꯣꯛꯅꯕꯒꯁꯨ ꯇꯧꯖꯔꯤꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯨꯅ ꯁꯦꯂꯨꯡꯕꯗꯣ ꯐꯝꯂꯝꯕꯗꯒꯤ ꯕꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯋꯥꯟꯊꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 13 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ